Hello friends, welcome to my channel Ekatech na adum taram oksari ngasi gi video side hoigi yamna maru oiba setting ama ani gi matang dani hariba setting ama ani si tawdab taragadi adongi mobile do hack tawbada yam laina tawgibi yai natraga adongi mobile do hack tawgisu yai aduna hariba setting je karamba setting tawgudabno haibada video si loifau yangminaraga khangminase video si yam nungai kan khalli maduna video si loifam tang yangbiyo fast ahanbada aduna setting da changbiro setting changbira matungda koigi sigi google aina leirise sida nambirani any mobile ta google adum loi yaw jarangani sana ado hariba google gi option sida nambirani si nambira matungda sigi security sida nambiro security nambira matungda ihoigi si google play protect setting changbiro adugi matung sigi icon sida setting icon sida nambirani si nambira matung sigi setting ani je thamgadabani si thamdab taragadi third party application khudikmak ihoigi hack taw spy camera laikre spy web laikre cast media laikre cast screen laikre adumba ihoigi third party play store na tabdagi atopa website tagi download tawraga adongi mobile da install tawda sisina protect tawgani adongi mobile da soktanaba adui matungda adongi mobile sida hojiki pot ani do adudo amuka moi tawrakado hack tawrakado mi duna hojiki sigi setting ani se rule do thugaire haraga install tawsan kre khallone adongi mobile da adudugi timing do comment tawgani hakanda adomna yam chingnaraba aigi mobile se mobile battery yam consume oire net se yamna tuna loire adumba chingnarakpa timing do sigi hariba option jira lakpira matungda sigi look good jira sigi refresh ki icon lairse nambiyo si refresh icon je nambira matungda ihoigi sida mana google play protection scan tawgani adongi mobile da yaurba application khudikmakto karigumba virus yawba taragadi sida masana songthorakani sigi application si yaure na aduga nasana dum kaktasarasu yai aduga atopa setting sina kaino haikanda ihoigi adomna kare tar adomna pairiba mobile do phone ihoigi phone gallery oigre media oigre adegi video oigre any adomi mobile do yaurba live call history oigre adumba singdo aina kanada sharing tawri hai taragade sharing tawri haibado khangba taragade sigi on device sharing se nambirani sida nambira matungna sida loina on laire on laire singse kogi chrome gumba adegi google drive gumba sugumba si yare adu ptm da su kemta darkar da de pixart su kem dakar da de na khalle kai noi kanda pixart gumba khari gumba sinangi yaurba any pot khudimak to loina makoina uba fange ado sidagi adomna pamdaba yaw taragadi sidagi on off tawraga adum muthatpi gi haisu yai sidai si muthatpasina adongi mobile da su yamna advantage oigani na khanjai aduga ahum subagi setting jina kaino haikanda sigi si makha leira device connection sida nambiyo device connection si nambi namkanda sigi cast media controls sigi pose automatically adum google na kedauraga on tawraga adongi mobile do leiba matamda automatically si pose sigi option si on tawraga adum laabane karigumba adom na sigi cast media si changma matamda karigumba off lairam taraga adongi mobile screen do atopa kana gumba amna yenge haibado adum haiba yai sida sumasana adum thare you can provide other device from controlling media that's streaming on your cast device. Open or google home app, then go the setting and turn off share control, get to google off home page sida sum moi masana zum haijare si pochu on tawra thamgadabne si pochu on tawra matungda de atopa kana amtana adongi mobile gi hariba mobile screen se
अतोपा मोबाइल अमदा येंबदा हजिक याम लाई अदो सिगी ऑप्शन से ऑन तौखिब तारगदि अतोपा कना अमतना अदोमगी मोबाइल दो स्क्रीन कास्ट तौबा ngamoi करिगुम्बा तौ तारगसो अदोमदा नोटिफिकेशन अम लाकनी अदो आई ngasiगidi स्वाइदा सुम लोइसनजरगे वीडियो से मथंगी वीडियो पामगसो कमेंट हाबिरो मदुगा आइगी चैनल असिबु सब्सक्राइब तबियो अमादि आइगी वीडियो असिबु लाइक तबियो ngasiगि दमक्तदि स्वाइदा सुम लोइसनजरे।